Manipuri wari lekol na mayam taram na okchari. Yam na sakti leire, ay mangaire. Prithibi gi sakti leire haire ba miyoy singa ay gati na ba ngakte ni. Ay na taubada kanana kari taubang amgani haja ba singsu. Ishor na hek thudek pa matamama soydana lai. Mahak na kari sulay taba mini khanduna. Pap kaya taubi ki ba miyoy dumak na mahak puso. Intu kina bagi achaw ba maram adum ohelay. Icham cham na oza ama oiram badagi multimillionaire ama oirakpa. Adudagi Prithibi gi aphawba president royal family gi miyoy sing phawraba businessman sing amadi celebrity sing tinarakduna yamna sakti lei khalakpa madudagi mahagi punsi kari oikibage haibagi wari duni puduna lakchari bangasi gi wari 2005 ta nupi macha amana mahaki mapa mama ga loinana police station amada laklam madu Palm Beach Florida US ta leiba police station amani nupi macha adugi mapadi aduki matik saurami aduga mama aduna masanik laduna nupi macha adugi khudang pairaduna police station gi ka adu da changlami police officer aduna chair amada phamladuna hanglei kari leire ai kari mating pangjauge haiduna nupi macha adugi mapana khumi ai khoi complain ama tawba lakpani officer aduna hangli yumlo nabaga khatna bagira natraga lambi da sakhang da basinga khatna bagira mapana khumlei sir ai gi chang nupi bu namthak tawduna Thabak pigani haiduna promise tawduna pubi khraga nattaba thabak sing tawbiduna ichagi future bu manghanbiri makhoina senjaw paiba maru oiba miyoy sing unahangani amade makhoigi future bu sembigani haiduna pukhibani nupi macha adudi wa amata nganglakhide adudagi police officer aduna karigumba khara iba horaklami aduga hanglaklami adudi maduda chenariba accuse oiriba miyoy du kanano nupi macha adugi mapana yamna pendana hairaklami Mahak aduni Jeffrey Epstein. Officer adu iramba adu khanglep lep khirami aduga yamna ngakna hanglaklami. Haujikidu Jeffrey Epstein haiba nattabra. Mapaduna amuka khumlaklami. Mani Jeffrey Epstein haiba multimillionaire aduni. Officer adu mahaki chair adu maningda khitang hantharaga amu phamtharami. Aduga tawpham khangdabagum ngahak leirami. Khanpham chuthui maramdi Jeffrey Epstein haiba miyoy asi Icham chamba miyoy amadi natre masagi private jet plane lay masagi private island lay amadi masagi ningthau konungum laba yum mansions kaya New York amadi atai city singda leiribani aduga lona yawbada wagadaba achauba powerful oiba miyoy kaya ga tinaribani mahakti presidents prince billionaire powerful celebrity singa photo naminaba amadi loinaba misakni masi social media amadi report singna mamangda phongkhraba ngaktani aduna adugumba misak adugi maming palakpa adudani officer adusu ngaihak kari tawgadabano khangdribase nungairkadoriba thodok sing asi laktringegi mamangda Jeffrey Epstein gi haurakpham amuktang haijaramge 1953 da Brooklyn New York da Jeffrey Epstein pokhi mahaki family sel paiba royal family ama sunatte powerful oiba family ama sunatte aduga lanthum yamna thamlamba family ama sunatte Makhoi working class Jewish family amani mahak laik laisu da su thoidokna phaba miyoy natte khara chawrok laga mahak icham chamba ordinary man ama oina haurai 1970s da mahak Manhattan da leiba private school amada maths ki subject taktuna icham chamba oza ama oikhi matam khara oza oiram laba matungda Wall Street ki journalist ama amuk oirakhi madudagi miyamna hena ngakna raklibasi mahakna 1980s da billionaire royalty politician scientist amadi powerful celebrity singi financial advisor oirakpaduni madudagi Epstein asi ningthau amagum hingkhre mahaki New York ta mansion sing leire private jet plane thamle mamal yamlaba luxury gi oba properties mayam amasu leire aduga prithibi gi powerful sakti leiraba miyoy singasu marup mapangi oiba achoba circle ama semkhre masidani miyam na ngangna rakliba mahakpu kanana funding tawbanu kamdawna asuk yamlaba senfam singasi asuk thuna mangonda laklebano haibasini adubu madugi pauku madudi kanana su phangbangamdana madu aronba mystery ama oina leiki hojik Epstein sel pamlaktre haibadi sel di angakpa phangna leirabanina mahakna pamlaklibasi power asini mahakna 1998 ta mahak masagi ithat private island adu leirami madu Little Sand Island haina khangne Virginia Island US da leibani
ꯃꯇꯝꯗꯨꯗ ꯑꯦꯞꯁꯇꯦꯟꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯃꯤꯑꯣꯏ ꯈꯔꯗꯪ ꯄꯜꯂꯕꯗ ꯄ꯭ꯔꯤꯟꯁ ꯑꯦꯟꯗ꯭ꯔꯌꯨ, UK ꯔꯣꯌꯦꯜ ꯐꯦꯃꯤꯂꯤ, ꯕꯤꯜ ꯀ꯭ꯂꯤꯟꯇꯟ, ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ, ꯐꯣꯔꯃꯔ US ꯄ꯭ꯔꯦꯁꯤꯗꯦꯟꯠ, ꯕꯤꯜ ꯒꯦꯠꯁ, ꯃꯥꯏꯀ꯭ꯔꯣꯁꯣꯐꯠ ꯀꯣ-ꯐꯥꯎꯟꯗꯔ, ꯑꯦꯂꯟ ꯗꯣꯔꯆꯋꯤꯠꯁ, ꯍꯥꯔꯕꯥꯔꯗ ꯂꯣ ꯄ꯭ꯔꯣꯐꯦꯁꯔ, ꯖꯣꯟ ꯂꯛ ꯕ꯭ꯔꯨꯅꯦꯜ, ꯐ꯭ꯔꯦꯟꯆ ꯃꯣꯗꯦꯂꯤꯡ, ꯒꯤꯁꯂꯦꯟ ꯃꯦꯛꯁꯋꯦꯜ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯆꯧꯕ ꯃꯦꯗꯤꯌꯥꯁꯤꯡꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯔꯤꯄꯣꯔꯠ ꯇꯧꯈꯤꯕꯁꯤꯡꯗꯨꯅꯤ꯫ ꯃꯁꯤ ꯅꯠꯇꯕ ꯑꯇꯩ ꯁꯛꯅꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯀꯌꯥꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯦꯔꯦꯟꯠꯁꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯒꯤ ꯋꯥꯔꯤ ꯃꯈꯥꯗꯨ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯑꯁꯤꯒꯨꯝꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯁꯦꯜ ꯌꯥꯝꯅ ꯄꯤꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯁꯦꯝꯕꯤꯒꯅꯤ, ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯎꯅꯕ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯍꯧꯔꯛꯈꯤ꯫ ꯑꯩꯍꯥꯛꯅꯁꯨ ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯩ ꯈꯟꯗꯨꯅ ꯆꯠꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯐꯝꯗꯨ ꯌꯧꯔꯕ ꯃꯇꯝꯗꯗꯤ ꯑꯩꯍꯥꯛꯅ ꯈꯜꯂꯨꯕꯒ ꯌꯥꯝꯅ ꯑꯣꯟꯅꯔꯝꯈꯤ꯫ ꯑꯦꯞꯁꯇꯤꯟꯅ ꯇꯧꯔꯤꯕꯁꯤ ꯀꯥ ꯑꯃꯗ ꯃꯍꯥꯛꯄꯨ ꯀꯧꯁꯤꯜꯂꯒ ꯃꯐꯤ ꯃꯔꯣꯜꯅꯆꯤꯡꯕ ꯂꯧꯊꯣꯛꯍꯜꯂꯒ ꯑꯦꯞꯁꯇꯤꯟꯕꯨ ꯃꯁꯥꯖ ꯇꯧꯍꯟꯒꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯍꯦꯟꯕ ꯊꯕꯛ ꯀꯌꯥ ꯅꯝꯗꯨꯅ ꯇꯧꯕꯤꯔꯒ ꯁꯦꯜ ꯑꯣꯏꯅ $200ꯗꯒꯤ $300 ꯀꯨꯝꯕ ꯑꯃ ꯄꯤꯔꯛꯂꯒ ꯊꯥꯗꯣꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯦꯞꯁꯇꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯄꯥꯝꯂꯤꯕꯁꯦ ꯇꯤꯟ ꯑꯦꯖ ꯅꯨꯄꯤ ꯃꯆꯥꯁꯤꯡ, ꯂꯥꯏꯔꯕ, ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯣꯔꯐꯥꯟꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯃꯌꯨꯝꯒ ꯈꯠꯅꯗꯨꯅ ꯊꯣꯔꯛꯂꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅꯤ꯫ ꯃꯁꯤ ꯇꯨꯡꯗ ꯀꯝꯄ꯭ꯂꯦꯟꯅꯆꯤꯡꯕ ꯇꯧꯔꯛꯄ ꯉꯝꯗꯅꯕꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯃꯨꯛ ꯈꯣꯝꯗꯨꯅ ꯊꯕꯛ ꯑꯁꯤꯗ ꯌꯥꯎꯍꯟꯕ, ꯃꯁꯤꯒꯤꯁꯨ ꯄꯨꯁꯤꯜꯂꯛꯄꯒꯤ, ꯔꯤꯀ꯭ꯔꯨꯠ ꯇꯧꯍꯜꯂꯛꯄꯒꯤ ꯇꯣꯉꯥꯟꯕ ꯄꯩꯁꯥ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯍꯪꯂꯝꯃꯤ, ꯅꯍꯥꯛ ꯑꯇꯣꯞꯄ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯃꯃꯤꯡ ꯍꯥꯏꯕ ꯉꯝꯒꯗ꯭ꯔꯥ? ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯑꯃꯒꯤ ꯃꯃꯤꯡ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯑꯃꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ 2ꯗꯒꯤ 4, 4ꯗꯒꯤ 10, 10ꯗꯒꯤ 10, ꯄꯨꯟꯅ ꯚꯤꯛꯇꯤꯝ 35ꯒꯤ ꯂꯤꯁ ꯑꯃ ꯄꯥꯝ ꯕꯤꯆ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯂꯤꯁ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯀꯦꯁ ꯑꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕꯁꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯈꯪꯂꯝꯃꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯈꯨꯗꯛꯇ ꯊꯣꯛꯄ ꯑꯦꯛꯁꯤꯗꯦꯟꯠ ꯅꯠꯇ꯭ꯔꯒ ꯋꯥꯈꯜ ꯈꯟꯊꯍꯧꯗꯅ ꯇꯧꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇ꯭ꯔꯦ꯫ ꯃꯁꯤ ꯅꯤꯡꯊꯤꯅ ꯄ꯭ꯂꯥꯟ ꯇꯧꯔꯕ ꯑꯆꯧꯕ ꯁꯔꯀꯜ ꯑꯃꯒꯤ ꯊꯕꯛꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯄꯨꯂꯤꯁꯅ ꯔꯤꯄꯣꯔꯠ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯀꯦꯁ ꯑꯁꯤ ꯃꯄꯥꯡꯒꯜꯗꯤ ꯌꯥꯝꯅ ꯀꯟꯕ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ FBI-ꯅꯁꯨ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯐ꯭ꯂꯣꯔꯤꯗꯥ, ꯅ꯭ꯌꯨ ꯌꯣꯔꯛ ꯑꯃꯗꯤ ꯃꯦꯛꯁꯤꯀꯣꯗꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯚꯤꯛꯇꯤꯝꯁꯤꯡ ꯀꯦꯁ ꯑꯁꯤꯗ ꯍꯦꯟꯅ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯠꯃꯦꯟꯠꯁꯤꯡ ꯂꯣꯏꯅ ꯂꯧꯔꯕ ꯃꯇꯨꯡꯗ ꯀꯦꯁ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯦꯛꯁ ꯇ꯭ꯔꯥꯐꯤꯀꯤꯡ ꯍꯥꯏꯅ ꯈꯪꯅꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤ ꯌꯦꯡꯂꯨꯔꯒꯗꯤ ꯖꯦꯐ꯭ꯔꯤ ꯑꯦꯞꯁꯇꯦꯟ ꯑꯁꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯈꯤꯕ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯔꯗꯥꯒꯤ ꯃꯔꯨꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯃꯨꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯌꯥꯃꯤꯒꯤ ꯐꯦꯗꯔꯦꯜ ꯑꯦꯇꯣꯔꯅꯤ ꯑꯂꯦꯛꯖꯦꯟꯗꯔ ꯑꯦꯀꯣꯁꯇꯥꯅ ꯑꯦꯞꯁꯇꯦꯟꯒꯤ ꯑꯦꯗꯚꯣꯀꯦꯠꯁꯤꯡꯒ ꯑꯔꯣꯟꯕ ꯗꯤꯜ ꯑꯃ ꯇꯧꯅꯔꯝꯃꯤ꯫ ꯗꯤꯜ ꯑꯗꯨ ꯑꯦꯞꯁꯇꯦꯟꯕꯨ ꯀꯟꯅꯅꯕꯅꯤ, ꯃꯗꯨꯗꯤ ꯑꯦꯞꯁꯇꯦꯟꯒꯤ ꯃꯊꯛꯇ ꯑꯄꯤꯛꯄ ꯆꯥꯔꯖꯦꯁ 2 ꯈꯛꯇꯪ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯕ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯑꯇꯣꯞꯄ ꯃꯔꯥꯜꯁꯤꯡ ꯑꯗꯨ ꯏꯝꯌꯨꯅꯤꯇꯤ ꯄꯤꯕ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯇꯣꯞꯄ ꯆꯥꯔꯖꯦꯁꯁꯤꯡꯒꯤ ꯀꯦꯁ ꯆꯠꯊꯕ ꯌꯥꯍꯟꯗꯕ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯗꯤꯜ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯌꯦꯡꯍꯟꯕ ꯌꯥꯍꯟꯗꯕ ꯍꯥꯏꯕꯁꯤꯅꯤ꯫ 2008ꯗ ꯑꯦꯞꯁꯇꯦꯟ ꯀꯣꯔꯠꯇ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯄꯤꯛꯄ ꯃꯔꯥꯜ ꯆꯥꯔꯖꯦꯁ 2 ꯈꯛꯇꯨ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯔꯝꯃꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯑꯦꯞꯁꯇꯦꯟꯕꯨ ꯁꯨꯞꯅꯇꯒꯤ ꯊꯥ 19 ꯈꯛ ꯖꯦꯜꯗ ꯂꯩꯕꯒꯤ ꯍꯨꯀꯨꯝ ꯑꯗꯨ ꯀꯣꯔꯠꯅ ꯄꯤꯔꯝꯃꯤ꯫ ꯖꯦꯜ ꯑꯗꯨꯗ ꯂꯩꯕ ꯑꯗꯨꯗꯤ ꯑꯦꯞꯁꯇꯦꯟ ꯖꯦꯜꯗ ꯂꯩꯇꯕꯒ ꯏꯃꯥꯟ ꯃꯥꯟꯅꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛ ꯖꯦꯜ ꯑꯗꯨꯒꯤ ꯇꯣꯉꯥꯟꯕ ꯄ꯭ꯔꯥꯏꯚꯦꯠ ꯋꯤꯡꯒꯤ ꯀꯥ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯛꯖꯔꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯆꯠꯅꯕ ꯑꯃꯗꯤ ꯊꯕꯛ ꯇꯧꯅꯕ ꯅꯣꯡꯃꯗ ꯄꯨꯡ 12 ꯄꯤꯔꯝꯃꯤ, ꯑꯃꯗꯤ ꯍꯞꯇꯥ ꯑꯃꯗ ꯅꯨꯃꯤꯠ 6ꯅꯤ ꯆꯠꯄ ꯌꯥꯕꯒꯤ ꯑꯌꯥꯕꯁꯨ ꯄꯤꯔꯝꯃꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯦꯞꯁꯇꯦꯟꯅ ꯑꯍꯤꯡꯈꯛ ꯖꯦꯜ ꯑꯗꯨꯗ ꯇꯨꯝꯕ ꯂꯥꯛꯄꯒꯨꯝꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ಖꯔ ꯂꯩꯔꯒ ꯊꯥ 19 ꯖꯦꯜꯗ ꯂꯩꯒꯗꯕ ꯃꯍꯥꯛꯄꯨ ꯊꯥ 5 ꯋꯥꯠꯂꯤꯉꯩꯗ ꯖꯦꯜꯗꯒꯤ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯑꯦꯞꯁꯇꯦꯟ 2009ꯗ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯃꯥꯡꯗ ꯇꯧꯅꯈꯤꯕ ꯗꯤꯜ ꯑꯗꯨꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯃꯌꯥꯃꯤꯒꯤ ꯐꯦꯗꯔꯦꯜ ꯑꯦꯇꯣꯔꯅꯤ ꯑꯂꯦꯛꯖꯦꯟꯗꯔ ꯑꯦꯀꯣꯁꯇꯥꯒꯤ ꯃꯄꯥꯟꯅꯅꯤ꯫ ꯇꯨꯡꯗ ꯍꯥꯏꯔꯤꯕ ꯑꯂꯦꯛꯖꯦꯟꯗꯔ ꯑꯦꯀꯣꯁꯇꯥ ꯑꯁꯤ ꯑꯃꯦꯔꯤꯀꯥꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯛꯂꯕ ꯃꯇꯨꯡꯗ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐ ꯂꯦꯕꯔꯒꯤ ꯑꯆꯧꯕ ꯐꯝ ꯑꯁꯤ ꯄꯥꯏꯈꯤ꯫ ꯑꯦꯞꯁꯇꯦꯟ ꯍꯧꯖꯤꯛ ꯍꯥꯟꯅꯒꯨꯝ ꯅꯤꯡꯊꯧ ꯑꯃꯒꯤ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯤꯡꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯃꯔꯥꯜ, ꯆꯥꯔꯖꯦꯁꯅꯆꯤꯡꯕ ꯁꯤꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯐꯥꯎꯔꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯑꯣꯏꯁꯤꯡ,
ꯕꯤꯂꯤꯌꯅꯤꯌꯔ ꯑꯃꯗꯤ ꯁꯦꯂꯤꯕ꯭ꯔꯤꯇꯤꯁꯤꯡ ꯄꯨꯟꯗꯨꯅ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯚꯤꯛꯇꯤꯝ ꯑꯣꯏꯍꯧꯔꯕ ꯅꯨꯄꯤꯃꯆꯥꯁꯤꯡ ꯑꯃꯗꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯊꯃꯣꯏꯗꯗꯤ ꯌꯥꯝꯅ ꯄꯦꯟꯅꯗꯕ ꯑꯃꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯅꯔꯝꯃꯤ꯫ ꯋꯥꯀꯠꯂꯨꯒꯗꯕ ꯑꯃꯗꯤ ꯊꯦꯡꯅꯒꯗꯕꯁꯤꯡ ꯑꯗꯨꯒꯤ ꯈꯜꯂꯒ ꯆꯤꯟ ꯃꯦꯟꯗꯨꯅ ꯈꯥꯡꯕ ꯅꯠꯇꯅ ꯎꯄꯥꯏꯗꯤ ꯀꯔꯤ ꯂꯩꯔꯤ? ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯅꯗ꯭ꯔꯕ ꯃꯇꯝꯁꯤꯗ ꯊꯧꯅꯥ ꯂꯩꯕ ꯁꯤꯕ ꯀꯤꯗꯕ ꯃꯤꯑꯣꯏꯁꯨ ꯊꯣꯛꯂꯛꯇꯕꯗꯤ ꯅꯠꯇꯦ꯫ ꯖꯨꯂꯤ ꯀꯦ ꯕ꯭ꯔꯥꯎꯟ ꯀꯧꯕꯤ ꯑꯃꯦꯔꯤꯀꯟ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯚ ꯖꯔꯅꯦꯂꯤꯁ ꯑꯃꯅ ꯖꯦꯐ꯭ꯔꯤ ꯑꯦꯞꯁꯇꯦꯟꯒꯤ ꯀꯦꯁ ꯑꯁꯤꯕꯨ ꯑꯃꯨꯛꯀ ꯄꯨꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯃꯅꯤꯡ ꯃꯃꯥꯡ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛ ꯃꯌꯥꯃꯤ ꯍꯦꯔꯥꯜ ꯀꯧꯕ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯃꯗ ꯊꯕꯛ ꯇꯧꯕꯤꯅꯤ꯫ ꯃꯍꯥꯛꯅ 2009ꯗꯒꯤ ꯑꯦꯞꯁꯇꯤꯟꯅ ꯖꯦꯜꯗꯒꯤ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯆꯍꯤ ꯀꯌꯥ ꯆꯪꯗꯨꯅ ꯊꯤꯖꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯦꯞꯁꯇꯦꯟꯅ ꯇꯧꯔꯤꯕ ꯃꯔꯥꯜꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯪꯂꯤꯕ ꯗꯟꯗꯤ ꯑꯁꯤꯒ ꯌꯥꯝ ꯊꯤꯅ ꯈꯦꯟꯅꯕ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯔꯨꯕ ꯄꯣꯠꯁꯛ ꯈꯔ ꯂꯣꯠꯇꯨꯅ ꯃꯤꯌꯥꯝ ꯈꯪꯍꯟꯗꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯍꯥꯛꯅ ꯑꯦꯞꯁꯇꯦꯟ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯕ ꯄꯦꯖ 1000 ꯄꯥꯟꯕ ꯆꯦ ꯆꯥꯡꯁꯤꯡ ꯅꯤꯡꯊꯤꯅ ꯄꯥꯔꯝꯃꯤ ꯑꯃꯗꯤ ꯅꯩꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ꯫ ꯃꯔꯝꯗꯤ ꯃꯔꯨꯑꯣꯏꯕ ꯆꯦ ꯆꯥꯡ ꯀꯌꯥ ꯑꯃꯁꯨ ꯄꯥꯕ ꯐꯪꯗꯅ ꯅꯠꯇ꯭ꯔꯒꯅ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯛꯊꯦꯡꯅꯅ ꯎꯅꯗꯨꯅ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯀꯤꯖꯕ ꯑꯃꯗꯤ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯗꯕꯅꯣ ꯈꯟꯖꯕ ꯑꯗꯨꯒ ꯄꯕ꯭ꯂꯤꯛ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯄ ꯄꯥꯝꯖꯗꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯗꯨ ꯊꯦꯡꯅꯔꯕ ꯃꯇꯨꯡ ꯖꯔꯅꯦꯂꯤꯁ ꯖꯨꯂꯤ ꯀꯦ ꯕ꯭ꯔꯥꯎꯟꯅ ꯅꯣꯚꯦꯝꯕꯔ 2018ꯗ 3-part ꯏꯟꯚꯦꯁꯇꯤꯒꯦꯇꯤꯚ ꯁꯤꯔꯤꯖ ꯍꯥꯏꯕ ꯑꯥꯔꯇꯤꯀꯜ ꯑꯁꯤ ꯃꯌꯥꯃꯤ ꯍꯦꯔꯥꯜꯗ ꯄꯔꯚꯔꯖꯟ ꯑꯣꯐ ꯖꯁꯇꯤꯁ ꯍꯥꯏꯕ ꯃꯤꯡꯊꯣꯟꯗꯨꯅ ꯐꯣꯡꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯁꯤꯔꯤꯖ ꯑꯁꯤꯗ ꯃꯍꯥꯛꯅ ꯚꯤꯛꯇꯤꯝ ꯑꯣꯏꯈ꯭ꯔꯕꯤ ꯏꯟꯈꯠꯂꯛꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ 40ꯒꯤ ꯃꯊꯛꯇ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯦꯁ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯂꯩꯔꯤ ꯍꯥꯏꯕꯅꯆꯤꯡꯕ ꯎꯠꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀ꯭ꯔꯥꯏꯝ ꯑꯁꯤꯗ ꯆꯦꯟꯅꯔꯝꯒꯅꯤ ꯍꯥꯏꯕ ꯑꯇꯣꯞꯄ ꯃꯃꯤꯡ ꯂꯩꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯔꯝꯗꯁꯨ ꯐꯣꯡꯗꯣꯔꯛꯂꯝꯃꯤ꯫ ꯍꯟꯗꯛ ꯐꯣꯡꯗꯣꯔꯛꯂꯤꯕ ꯊꯧꯅꯥ ꯐꯕꯤ ꯖꯔꯅꯦꯂꯤꯁ ꯖꯨꯂꯤ ꯀꯦ ꯕ꯭ꯔꯥꯎꯟꯒꯤ ꯄꯔꯚꯔꯖꯟ ꯑꯣꯐ ꯖꯁꯇꯤꯁ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗꯤ ꯄꯥꯞ ꯀꯌꯥ ꯇꯧꯔꯨꯔꯕꯁꯨ ꯅꯤꯡꯊꯧꯒꯨꯝ ꯍꯤꯡꯂꯤꯕ ꯖꯦꯐ꯭ꯔꯤ ꯑꯦꯞꯁꯇꯦꯟ ꯆꯦꯟꯐꯝ ꯂꯩꯈꯤꯗꯦ꯫ प्रजासिंगी अकनब प्रेशर लाक्लम्मी ममैदा फेडरल इन्वेस्टिगेशनना क्लोज तौरुरब केस अदु अमुक रिओपन तौखि अदुगा अमना अकनब प्रेशर लाक्पदगी ममांगदा एप्स्टेनगी उकिल सिंगा डील तौनखिबा अदुगा कोनना प्रेसिडेंट ऑफ यूएस डोनाल्ड ट्रम्प की यूएस सेक्रेटरी ऑफ लेबर की फंपाइरिबा एलेक्जेंडर एकोस्टासु जुलाई 2019 दा महाकी फमदगी रिजाइन तौखि इन्वेस्टिगेटिव जर्नलिस्ट जूली के ब्राउन थौना फना वारी असी पुथोक्तुना मियामदा खंगहनबगीदमक जर्नलिज्म की अचौब मना फंखि अमदी जॉर्ज स्पोक अवार्ड सु फंखि पैसाना अमदी महाकी शक्तिना मंगोंदा कनानासु सोक्प ngamloi खंजखिबा मल्टीमिलियनियर जेफ्री एप्स्टेन कनानासु कनबा ngamखिद्रे जुलाई 6 2019 दा टेटेरबोरो एयरपोर्ट न्यू जर्सी यूएस दा महाकी प्राइवेट जेट प्लेन अदुना पेरिस तगी हेक थुंगलपगा फेडरल एजेंसिंगना महाकु फारम्मी हंदक्ति लोकल पुलिसना गनत्रे महाकी मथक्ते सिरिबे मरालना फेडरल सेक्स ट्रैफिकिंग क्राइम्स हाइबसिनी एप्स्टेनबु मेट्रोपॉलिटन करेक्शनल सेंटर मैनहट्टन दा थम्ममी महाकु बेल पीबे याहनखिद्रे एप्स्टेन की उकिल सिंगना महाकु बेल पीबियो $77 मिलियन इंडिया गिदना चौराकना 640 करोड़ फाइन थीजगे हाइना हाइजकी अदुबु मदु याखिद्रे बेल पीखिदबगी मरुओइबा मरमना महाक्ति मसागी प्राइवेट जेट प्लेन ले अमदी अतोप मपान लेबाकी मियोइसिंगसु समनबनीना महाक थादोख्रबदी अमुक हलकलरोय हाइबसिनी एप्स्टेन हंदक्ति महाकी पैसा अमदी पावरना मसाबु कंजबा ngamखिद्रे महाक मैनहट्टन की जेल अदुदा महाकना पामजबा लग्जरी प्राइवेसी अमदी कंट्रोल याउदना इचम चंबा फादोक अमगी पुंसीदा का अदुदा लेनबा ताखि जर्नलिस्ट पृथ्वी की मियाम अमदी विक्टिम सिंगी फैमिलीना एप्स्टेनबु कोर्ट ट्रायल चथदुना करंबा चेराक पिरकनी हाइबसितनी खौरांगना ngainariba अदुबु मीना खनबना अमा लाइना तंबना अमा हाइबगुम थाजदबा अतोप थौदोक अमा मुक लाक्ले अगस्त की तांग 2019 गी अंगनबा युगनी नुमित थोक्त्रि मैनहट्टन जेल दा लेरिबा फादोक सिंगसु अयाम्बना तुमनरिबा मतमनी जेल की गार्ड सिंगना महौसागुम रुटीन ओइना काकादा लेरिबा बंदी सिंग अदुबु चेक तौरमी अदुबु
अमेरिका अमदी पृथ्वी की मियामना खौरांगना वायल ngainariba जेफ्री एप्स्टेन के कादुदगी करीगुंबा मखलमतगी रेस्पॉन्स फंगलमदे गार्ड सिंगना खुदकता इमरजेंसी सर्विस कौदुना मेडिकल स्टाफ मयाम चंगसिलक्तुना एप्स्टेन बु येंगलम्मे अदुबु डॉक्टर ना महाक सीरे हाइना फोंदोरखी सोमदना केस असिगी ट्रायल दा एविडेंस ओइगदबा विटनेस ओइगदबा मियोय सिंगी ममिंग मयाम अमा परेंग लेंगदुना सेम सादुना लेरिबनी अदुबु हौजिक्ति केस असिगी ख्वाइदगी मरु ओइरिबा एप्स्टेन दी सीखरे ऑथोरिटीज सिना फोंदोरकपदा एप्स्टेन सीबगी मरम असि सुसाइड बाय हैंगिंग मथंत थौरी यादुना सिजबनी हाइना फोंदोकली मतंग सिदा मियामना अमुक हंगनरकलिबना असिगुंबा हाई प्रोफाइल की बंदी अमा मतौ करमना सेल मनुंग सुसाइड तौदुना सीरिबनो हाइबसिनी एप्स्टेन की का अदुगी मपांदा पानबा सिक्योरिटी कैमरा अदु थौदोक्तुगी नुमिदांगी मरु ओइखरबा मतमदुदा कैमरा अदु माल फंक्शन तौदुना यारमद्रे अदुना रिकॉर्डिंग अमत सिजिनबा याद्रे हाइन ऑथोरिटीज सिंगना फोंदोकली अदुगा अतोपा मरम अमना ममांगदा एप्स्टेन अतोपा बंदी सेलमेट अमगा लेमिनबनी अदुबु नुमित्तुददी महाक मथंता लेखी मरमदी सेलमेट अमदो अतोपदो होंदो हनखरे हाइबसिनी अदुगा एप्स्टेन सीगदबा अहिंगदुगी गार्ड सिंगी नुमिदांगी रूटीन चेक अदु अहिंगदुददी तौरमद्रे हाइबसिनी अमबु ओइरे ऑफिशियल रिपोर्ट्स तदी एप्स्टेन मथंता सुसाइड तौदुना सिजबनी हाइखरे महाक सीखरबनीना ट्रायल सु लेररोय चैराक सु लेररोय केस तुसु क्लोज तौखरगनी अदुबु केस असिदा असुक चाउखरबा थबक असि महाक मथंता तौरिब्रा नत्रगा पृथ्वी की फाउरबा मियोइसिंग चेनब्रा चेनदब्रा हाइबसी अचौबा वाहंग अमा ओइरकले मसी वाहंग खक्ता मंगाइरे पाखुमदी फंगद्री अदुबु एप्स्टीन फाइल्स हाइबा पेज लिसिंग पानबा केस असिगा मरी लेनबा डॉक्यूमेंट सिंग हौजिक मियामदा योहंदना चेक्सिनना थमले एप्स्टीन फाइल्स की मतंगदा अमेरिका की वोट की मतमदा पुथोकनी पुथोकलोय हाइदुना अचौबा कैंपेन कयादा ngangnakhiba लेखरबनी कनाना खंगनी एप्स्टीन फाइल्स ने मियामदा मयेक सेंगना फोंदोलकपा निमित्ता पृथ्वी की मियामना थाजदबा अंगकपा वारी कयासु तारकपा यारिबनी अदुबु ngaikhiba तारी एप्स्टीन फाइल्स ना मियामदा माइखुम हांगदोलकपा निमित अदु मतंग असिदा मणिपुरी वारी लेकोलना पुजरकपा ngasi gi wari loisinjari pumnamappu khurumjari।